Welcome to the channel MM Wizard. You are listening to the top stories of the day. Manipur kanba khongsat ki sem saba loikre tongan baluk kayana soganarapni. Lamdam asida kundamin riba yellow proof sing ama toina punsinduna India lenga ki matakta akan bakolau ama launa ba hayeng January kutra matoida Manipur kanba khongsat chat abgi dabak sem saba loikre. Kokomigi PR sub committee ki convener Fijam Semanandana Todro Kuchero Manai Kumjali Singh Kulumdogi mi Ahumdagi Horaki Irang Namaram Oiraga Tangdu Letadra Lerak Liblam Asida Kundamin Revel Ho Purup Sing Punsina Dona Sakadar Kongjung Asida Mipum Kuding Magna Sinda Lepiduna Kongjung Asibuma Pahan Binaba Mangjo Nalau Tokosulekre Adumanama Mai Ishing Mari Lainaba Deva Karma Amadi Ana Yek Lodana Oil Pum Sing Sintale Asida Consiloi Hairi March Fawata IDP Lising Nifu Mayumda Hanjil Hangadori. Kangluki Irang Namaram Oduna, relief camp sing the Lariba IDP sing resettle Tobagi, Tabakumang South in Sangsili, Lagliba March Fawata, IDP Lising Nipurum, resettle Tonava Pandan Tamdiana, Manipur Chief Secretary Dr. Punit Kumar Goyal Gicherola Manhari. Cherolas and High, Manipur government Napakatpa, Kongtang, Asigi Sorkamoina, IDP Imun Lising Onga Chatet Ki, me Lising Taratar Kuchanga, resettle Tokramatunda, Lagliba March Fawata, IDP Lising Nipurum, resettle Tonava Pandam Tamli Haina Fondoki. Rishikant ki mihat Maliam the Kwai the Hain Tamchiba terrorist ki Tongi Magan. Manipur state hut Pangbunumit, Hokiba January Kunmatoi Numidanga, Kaksing district ki Waikong police station Gimanum Chanalaiba, Kaksing Kuno Uchan Makong Kai the Mayang Lambam Rishikantabu. Surachampur Mapam the Kuki Kulai Pipes in a Nomina Kapuna Hat Kiba, Tawamadu Maliam the Kwai the Hain Tamchiba terrorist ki Tongi Haina, Pitch Committee Kanglipak Manipur ki advisor Arke Magana Pongdokre. Bangladesh Navy na fa ki bangami sing thadok halaknaba Andhra Pradesh ki Chief Minister ne center de taksin kre Bangladesh Navy na fa ki ba Vijayanagar district ki ngami mapal thadok halaknaba kudakta diplomatic ki oiba thodang sing lokatnaba Andhra Pradesh ki Chief Minister and Chandrababu Naidu na ngasi Union government ti taksin kre Union Home Minister Amit Shah da iki bachero lamada Naidu na makoi nga fanaba hi galonana ngami sing adu asoy ngam yaudana thadok halaknabagi damak Home Minister amasung External Affairs Minister ki kutangda mahakna kut tingjin binaba hajaki humanitarian ground da ngami sing adu atu matamda asoy ngam yaudana thadok halaknaba diplomatic ki oiba kongtang sing lokat pinaba aihakna union government hajari haina su chirol adu da mahakna phongdoki Andhra Pradesh ki Fishery Minister Kinjarapu Achanaidu na phongdokpa matung inna samudra da nga phaba chatpada nongju nungsitki Fibam Pagat Tabana, Madam Oiduna Ngami Singadu, Soidana International Maritime Boundary Lansil Lubadagi Bangladesh Nevina Pakini. Bharat Ranga Mahasab 2026 ki Sharuk Amoina status ki play ahum kadori. National School of Drama, Sinduna January ki kuntereti ki lakliba February kun fawa liba asiki tongan mapam di fuda pangturak liba. Kunmanga suba Bharat Sangha Mahasab International Theatre Festival of India 2026 ki sarukam oina chorus repertory theatre na sumna duna theatre RC ki Shrine Playhouse da January kuntra dagi February ani fawa state asigi play ahum kadawi jinam masida haram masiga mari lena ngasi chorus repertory theatre da permission unabada NSDC ki acting faculty ki professor MD Abdul Shahna hai maling ki kwari chawa international theatre asida NSD na lai kidraba saknai raba theatre director Ratan Thiamda ikai kumna bamadi Tributary Piba Oina, Manipur da play home Utkadori Bani Haki.